Lakliba Meekhal asida meeyamna khang-ningliba wafam pumnamak Union Home Minister na fongna laothoklamle. Meekhal gi hunnaba loisinba yare haina CM N Biren fongdokkhre. Ngasi CM Banglo gi lampakta pangthokhiba paugimpham amada wafam asi CM N Biren fongdokhibani. Mahakna makha taraduna ngasi Manipur da Union Home Minister Amitcha laktuna senglaba hapta kangjebungi mifamda fongna laothokkhre. Madudi Lakliba Meekhal asida political party singi marakta thengnaba Meekhal nate Manipur bu thugaiba pamba singa Manipur kaiba yaroi haina ngagliba BJP gi stand ga thengnaba Meekhal ni masana Manipur miyam na khorang na ngai riba wafam khang-ningna taningliba haukiba tha tara henana lengagliba ngasadi Home Minister na sengna Manipur sukai kaiba yaroi hairam liba sini kanagumba kharagi manifesto da separate administration facility reconciliation na asina chingba hapa thengnari Aduba BJP gi onidi separate panbadi lairadana Manipur kananasu thugaiba matik natti haina laothoklamle haiki ngase Amit Shah na fongdoklamba wafam da yauri madudi center da BJP Narendra Modi gi ahumlak suba lengak heksembaga ahanba priority oina Manipur gi irang asigi warishin purakani hairam ki haina fongdokhi The election se sumnagi political party BJP na traga Congress na traga magi election na te FMR ki maramda fencing ki maramda inner line permit ki maramda kamai to ki bono party ki stand yam clearly thambiram kare Manipur se separate ave port masjid mo wahi mo panbe aroy airam badu me chawgra bharat se gi one of the most powerful home minister amisaji aikoina talak ni pandam aikoina chingna ba aikoi wakhal lai wahi singlo ngasi yam clear oina Manipur ki praja miyam na ngasi meeting to kage na lak sab wahi sing ado honorable Union Home Minister ki tare Manipur ki kaiba ki wafam masjid me yahondana athuba matamda Narendra Modi ji ki ahum suga tam hit lakh Manipur bis por na hona payo se sarkar ki priority ni